Nahang mai pak misha kama oige khalaba nahak soidana upgrade to batai ngarang leram liba nahaki punchi mahinga ngasi ga khena badu ugudabane hena phagat pa oigedabane aduga amuk ngasi dagi hayeng na hena amuk phaba oigedabane asomna improvement amaga loina na nahaki pandam madubu phangna ba sangsil labadi soidana mai pak laba misha kama haibadu oigane hena phagat pa punchi mahing haibasida khwaidigi amuk lurik libasi nungtigi nangi hainabi habit haibasa hongdoknaba honnaba mathou tai mai paklaba mishak ama oinaba honabada karamba habit ching leigadagi habase mamutana khangnaba Stephen R. Covey na iba yamna maming leiba the 7 habits of highly effective people hairiba lyric amakaki samlapa warul puduna laksare hairiba lyric ase 1989 da phongkiba hauzik phawbada punna 20 million copy hena yon khraba lyric asina aikoida kari hairiba gi habadu munna khangminase ahanmukta da punsi maikena mayamu taram noksare apun Manipur chakhol leibaga ama oinabagidama aikoi punna nungsi chanana hingminarasi haiba paujel pizare aikoina mai paknabagidama nungtigi tawriba hinabi habit ching asidagi aikoigi mai paknabagi lambi duda mating pangba habit ching khangdokpa yamna tangai fade lyric asida maming leraba prithvi da mai pakraba miyoising na nungtigi tawba habit ching aduni nainaribase asumna ningthina nainaraba matung masak khanglaba habit taret asibu ningthina follow tawduna aikoigi punsi duda chusinanduna isha gi habit ta onthokpa ngamlabadi soidana mai pakani haibane hairiba habit taret adu hana khaminase ahanbada be proactive anishubada begin with the end in mind Ahum subada put first thing first. Mari subada think win-win. Manga subada seek first to understand, then to be understood. Taruk subada synergize. Tare subada sharpen the soul. Ahan habit be proactive. Haibadi matam khudimakta tungdo oirakadabadu ngaiduna lebigi mahut hayeng tungdo oining libado oinaba haujiktagi honabadune. Aingonda thokadabadu ngaiduna lebigi mahut aina madu thoning liba mawongduda thonbadune. Isam samna thabak khudimak ngaiduna leiroisi haibane. Kudong chabadani inakta lakpa ngaibagi mahut madu launaba honase. Akoi miyoibana prithibisida leiriba thawai panba jiba khudingmaktagi athoiba jiboina miyoibana control tawduna leiba ngamliba sa aikoigi mind sa aikoi isana control tawba ngambagi sakti asinane masi tawrabadi soidana mai pakani masina khwaidagi hena phagani hayeng aina tungda oirakadaba adu mayek sengna uriba vision adubu kamdongna thabakto onthokani haibana chingba kaya asibu khanba ngambagi thawna ama yauribasine aikoina athoiba jiba moina leiribase adubu masa mipum khudingmakta loina hekta yawbadi nate maramasina tamsinnaba khangjinnaba afaba khudingmak tanaba honaribase haibadi nahak nasase nahaki punsigi programmer amane haibadi computer da thabak ama mapung phana tawhonnabagidamak program iba change program du chumna ningthina irabadi output haibadi result adu achumba result fangadoribane maramasina haiba program adu bu igadoriba programmer adu nahak nasani haibane author na sumna hai miyoibada reactive haiba maga proactive haiba maga makhalani thokna khaidoi Kudam ama yengse thauduna chaliba public bus amagi manungda phamliba passenger nupi amagi mathakta kharibi ama taragle kharibi aduna masada tasinba maktada pakhatpana kiboi khangboi lauduna makhutna kanthore amadi thangana phamba nupi amagi mathakta amuk tasille nupi adusu pakhatpa thukatpa kijabaduna maram moiraga laubaga loinana phat launa kanthoraktuna mangda taunariba irangduda changsilagliba conductor dugi mathakta tasilame conductor aduna pakhatpa thukatpagi mahut tuminna ngaihak kharibi aduna kadaida kamdongna chatpagi habdu kupna yenglaga soidana phaba ngamlani habagi thajabadu chapchana leiraba matamduda makhutna phaduna bus adugi thongnaudagi langthokirame wari matega sida bus ki conductor se proactive oiba mishagamane mahak nupi sing adugi matawgum pakhatpa laukhongbagi mahut problem adu ningthina kanthabaga loinana solution puthoi reactive amsung proactive anisha khenaba yamna leigane reactive oiba mi singsa matam ayambada atopa singda maral season galle akhoi lekai se asuk yamna mot liba se paliba government se patadana tawribani aina promotion kadriba se manager patta tawrini aina nungaiba ngamdriba se tinariba loinariba mayam se afaba matta yawda tawrini karimata hek hainingai leitragana dawyada tawrini natraga laibakta taisinaba se tawgale hairiba miyoi singsa mangonda thengnariba problem khudingmak se mana karimata tawba ngamba natte aina control tawruba yaba natte khudingmak ishorna tamkhrabani lairariba sel thoktriba mina thawoi wawoidriba usedriba khudingmak se aina karibu tawridoino asomna khangane tasengmadi mahaki asiguma wakolonsima khwaidagi tamthiba problem amane makoisi ayamana khudingmaksi yazaraba mahakna hauzik oiriba phibamsi pokpadagi oiduna lagle hauziksu oiri hayeng sidri phawba asomna som sikigani karibuno aina ahenba tawrodoise asomna khangane aduga proactive oiba misingna atopa miyoisingda blame tawbagi mahut mahak masada kadaida soiriba no haibasi thidokane apapata problem khudingmaki chada chamagi daita masana lawjagane they took 100% responsibility of any actions they did and every problem in every situation problem khudingmak se laibak amadi ishorda taisinabagi mahut samasya adu kamdongna waroisin purakpa ngamgani haibase masana thijagane aduga aranbasing sumthongna bohonagane aibina asumna hai nahangna semdokpa ngamgadaba maikeida pungning changse semdokpa ngamloidabaduda kok thadaroise
matam mangaluise nahangna company amagi mapu oiraba proactive oiba misaka ma oiba tarabadi aigi poaching se mina leibira ruida baza la government kari ahongba rule and regulation torakadori baza no tax cam loge harakani haibana chingbasi kanbagi mahut aigi product si karamna hena afaba ohengadage karamna customer singna hena pamangadage asumna khangadabane reactive oiba mi singna aina wakal pattaba khalliba se nangna maram oiragane proactive oiba mi singna aina wakal pattaba khalibasi aina henjina khanjin bagine ai wakalon ai isana semdok jagadabane asumna khenabasi legane anishuba habit begin with the end in mind nahak funeral ma yawa chatli haina khanse hairiba funeral sa atopa ka khaji khenagane laikidriba misak sa atai kana sunate nahak nasani haina khallo matam sida nahak kari karama wafam sing nasagi damak haiba pangane masi nasana nasada hangadaba khwaidagi maruiba wahangne ayakse khwaidagi phaba nupa ama oiramlabadi mayamsina sonagani ko ayakse afaba mapa ama haibado oiningambani da ko oh aina khwaidagi nungsijariba mahakidaba karimata hek toramdeda natraga aisha afawba ektarama oiramlabadi sigi karbar se tawraga paisa paiba misagama oiramlabadi asumna soiduna khangane nahakna hinglingede tawningamba aduga pangthokpadi ngamkidrabasing soiduna pangthokninglakane hariba nahakna matamduda tawge khalibasing adu madu hana hausi haibane nahakna sima tahudabagi natraga sima oihudabagi ningamdaba leigadoriba thabaksingo hana hausi haibane matamduda nangi priority ase honglakane hariba priority aduga loinana hausi hingsi haibadi aikoina thabak ama tawge khalibadu maduna hayeng mai paklaba matamduda oigadaba fibamdu mitta sangsang uba ngamgadabane mayek sengba asanba midyeng yamna clear oiba vision leigadabane ai isagi value khangadabane nahakna masimadi soidana hinglingaida pangthoke khanba thabaksingi list ama semo aduga maduda nahangna khwaidagi kiriba tawba ngamloi khalibadu masak khangdokse lairik ige khanba bo oiro actor fawba ma oige khanba bo oiro madu nahangna mai pangna sangsin ba horakpada mayamgi athiba wai feedback sing adu kamdongna thengnagadage haibasi haujiktagi khangadabane nahaki akibasi karino haibado mitta una bo honagadabane nahangna uribado ningthina mu ithongna bo honase nahakna thengnadiba problem asi karino ningthina masak khangbaga loinana cm da ningthina ithokpa ngamlabadi problem ado tangkai ama solve torabane sablamna mu hairabada ahanba habit ase nahak nasagi punsigi programmer se nahak ni haibadu khangankre aduga anishuba habit ta haining libasina hairiba punsigi program adu iba hawrasi haibane aduga author na sumna hai nahaki punsigi program adu gi programmer se nahak nasa natana kanamata da ohingano ahumsuba habit put first thing first masimadi yamna maruiba sungsoi soidana mipum khuding mana khangdaba yadaba habit amane munna pungning changna taminase aikoina tawgadaba khwaidagi maruiba thabakse masi hana matam khudingmakta pangthoknaba honagadabane masi haibadi irai laiba adubu thabak oina pangthorakpa matamdadi aruba ma hekta oigane khudam ama yengsi jar ama lawro aduga nung achouba khara chips khara amadi laingoi khara lawrase nung achouba sina nahaki maruiba important oiriba thabak singduni haina lawrase aduga kharena pikpa chips haina yum saba mystery singna khangaba nung makhalasina ka hena maruiba thabak nattaba tawrasu yaba tawdrabasu yaba thabak singduni haina khalase adu oirabadi nahangna ahanbada jar aduda nung achobasing asi hana hablabadi laingoi amasung chips sing asi amuk hapsinbada mafam chana chana aduma kharamakei jar aduna mapung phana thandriba phawba changkhigane aduga masigi onna tainabada nahangna laingoi amasung chips sing asi hana hapchilabadi nung achobasing asi hafam leiraroi masiga chap manana nahangna ka hena important oidaba mobile phone gi reel sing thik tha phajabi kayana nikliba kauriba thilliba sing amasung opagi cinema drama sigumba sing asina mind adu da fill tawkrabadi nahaki maruiba goal punsigi pandam adugi matangda nahaki kok aduda amata changlaroi aduga amuk yengse karambana khwaidagi maruiba thabak no haibase khangdoktuna madu hana pangthoknaba honarabasu atopa thabak ama haibadi aigi thabakti nattaba kanagumba atopa magi thabak haijilakba natraga yamna athuba thabak ama lakpada nangi priority oiriba thabak adu tokthoklaga madu oina tawkhiba soidana thengnaramgane maramasina kariguma kanda no haiba wahi sa sizinaba darkar oirage isase yamna discipline laina satgadabane masina urgent amasung important amadi priority haibase macha khaina amamam toina yengma ngamgane amadi thabak oina pangthokpa ngamgane ahanba habit ai isase masak khangnaba honaba aigi punsidi isana semgadabani aigi punsigi pandam phangba natraga phangdaba mai pakba natraga paktaba punamaki daita se ayak isani haibadu tagle aduga anishuba habit aikoina khanakhre aikoigi goal set tawba asanba miyeng long term vision ubaga loina nahaki pandam masak khangdokpa amadi madubu phangnaba honaba thabakto onthorakpa habit ahum subada hari basina pandama se laikhraba matung goal set tawkhraba adubu phangnaba matamgi matungina karam thabak sing khwaidagi hana tawgadage khwaidagi priority oibadu khangdoknaba honasi amadi madubu thabakta onthoksi haibane haibadi thabak khudingmak organize tawsi haibane yamna athuba urgent oiba aduga important di oidaba thabak singda aikoi se react tawgani aduga yamna important oiba punsigi pandamga mari leinaba thabak sing sidadi react tawgande
priority su pirude khudam oina nahakna pamjaba business ama maduda kok thadaraba nahaki leijaba sel thum punamak invest torabadi soidana kanagani habadi khangba maduna mai paklakba sendong yamna leiduna atopa mafam singda masa longthokiba asumna wakal da leijaba adubu leijariba paisa du karbar du haunaba maduda thadabagi mahut Thailand da chatnabagi offer ama lai atubada paisa yamna tana chatkadabani numit ini khak matam leiri register tahuro haibana chingba nungai gadaba journey ama ni haina asiguma offer ama laklibadu da oina urgent matter oina lawkiduna priority sha masido oina pikhiba nangi business tu kauthokiba masibuni important oidaba urgent di oiba masido oina priority pikhiba aduga yamna important oiriba nangi anoba business ama haubagi wakalonduna procrastination tawkiba hera mathang chaidagi horageda asumna priority pikhidaba asibuni matang asida pallibase akoina nungtigi tawriba activity singa se urgent haiba maga important haiba maga ani thokna yengba yai hariba makal ani sida amuk author na makal mari thongna yenge quadrant 1 2 3 4 table sida mun yengminase kharaga hena mamutta na khangnabagidamak quadrant 1 da asumna thame crisis yamna luraba tanja haibade khanna chainaba saungnaba yauraba natraga mari mata maru mapang ama sokpa panba yauraba aigi maramda mi amana phattaba nganga hore tabada sauningba tuna react tawningba aduga amana pressing problems kudongthiba pamdaba thogdoktana karigumba khara khudaktuda thabak oina pangthongnaba akanba pressure pirakpa deadline driven projects khudam oina hayengdi police ki assign recruitment ngi aroiba form thajinba numini natraga nahaki company edu da submit tawgadaba nahakna pairiba project adu pikat kadaba aroiba numine asigumba sida hena kok thada khrabadi samesya du hena chawthorokpa matamsi ariembada asigumba sida mangkhiba asumna aikhogi punsi asina pungmang mangdri fawba quadrant 1 sidagi thorokpa ngamlaroi sablamna muk hairabada quadrant 1 ase important su oigani aduga urgent su oigani soidana tawda yadaba thabak su oigadoribani tawbatabu masida matha saba wakal thoktaba phumbangnaba hena awabo oiduna leibagi mahut sop tongnaba honasi ngamdabadu thadokhrasi habane matang asida hena kanagadaba hena khangba haiba tanaba mateng loba karisu kaide asumna quadrant 3 da amuk focus tawraba haibati thabak tu tawringai call lakpa natraga message lakpadu ubadagi haluna bahonaba maru mapang singna punsi yu thaklusi party ma chatlusi hek hairakpa asigumbadana hena matam mangan kiba aigi tawgadaba thabak tu progress lehodaba asengma mungti masigi habit asimadi nahaki nungai base kanagumada depend tawba kanagumdagi karigumba khara soidana kanagani phangani asumna expect tawraga leibudubune makoisa ngaihaki oiba nungaiba natraga awabadu focus tawraga leiba nahakna control tawba ngamlaroidaba problem adu da stuck tawraga leiba nungsi nungo da haragana broken relationship adu da wakal khallaga maduda oina focus tawraga leiba masina achoba distraction ama ohenbaduni quadrant 3 da taglibase chakcha haijanaba laikai punba maru mapangsing punba kanagumagi phone laksinba mari lenadaba wathi warem matam mayam mangna wari sanakiba usok maisok thogdo wathoksing makoisi urgent di oiba maru oibadi nataba quadrant 3 asida chingani sablamna mu hairabada quadrant 3 asidi urgent di oigani tawbatabu important maru oidaba thabaksing adubune yariba makai asigumba thabaksing ase atopa kanagumba mada sinaduna tawhanaba honagadabane aduga quadrant 4 asida mu khanarabadi misakto punsida daita responsibility sunglau lawraktaba panging hingba nuai thokpa job ama tawrabasu ngaihak leitana thabak tatpa mafam amata da chanafam leitaba khudingmak se mitoki makha polaga hingba karigumbi amata masagi wakalon maromdom lepchaduna warem amata lawba ngamjadaba mi da ngairaga leiba adubune makoida vision leite makoigi asoiba se atopa mi amada maral thangjinaba matam khudingmak to honagane makoigi asoiba amata masana soire haiba yazaroi ai bana hai quadrant 4 simadi punsida sungtau tawroidauba important su oidaba urgent su oidaba thabak singa dubune masagi mafam sidane mi ayamba loina stuck tawraga leiribase khudam oina nupiga chat tawba social media da laichuba ngaihaki indri nuaina bohonabada wakal lupkiba online gaming na chingba thuna edit oigamna thabak sing masida nahaki maruiba matam sing loina mangane mobile phones reels social media online gaming tv netflix party bar club mayam sida honaringai dani punsigi pandam kaukhi doribase aduga khwaidagi maru oribasina quadrant 2 asine mari hena chesena na bahonaba afaba mari sagatpa ngamba asanba meeting amaga loinana thabak khudingmak planning tawba macha khaina yathokpa aigi pandam aduda mating pangliba maduga mari leinaba thabak thoramsing haibasingse aikoi ayambana di khange adubu masida focus tawbagi mahut urgent oiba aduga important di oirudaba thabak singda priority hekta pirui madu hana tawruna bahonaroi maramasina quadrant 2 asida pungning changba ngamnabagidamak kariguma kanda no haibase yamna mathou tai
अर्जेंट ओइरिबा अदुगा इम्पोर्टेंट दी ओइदबा थबकसिंग यारिबा मखै नक्नबा अतोपा मियोइसिंगदा सिनथोकिबा याबसिंग अदु सिंदोक सिंजिन तौगदबने करिगुंबा अखोइना क्वाड्रांट 2 दा फोकस तौबा ngamlabadi मदु हयेंग तुंगीदमक खलिबने तुंगदा ओइरकदबा अदुगीदमक हौजिक थबक सुरिबने हयेंग तुंगदा पी ताबा मखै कपतनबगीदमक हौजिक होनरिबने matang asida Pareto principle ningsingba yai haibadi nahangna nongda phangliba apunba matamgi chada kunnama nahaki pandam maduga mari leinaba thabaksing suraba amasung gyan loksing tansin mangamlaba adu oiba tarabadi masigi fola sa nahangna chada marfugi changda kanaba phangani haibani haibadi a principle that asserts that 80% of outcomes or outputs result from 20% of all causes or inputs for many given event nahaki priority sa urgent nataba important oiriba thabaksing aduni haibasi author na tagli haibadi quadrant 2 asini haibani khudam amatang yenglabada nahak isai sakpa afawa misak ama oiba pamle haina khanse isai sakpa mapung phana hainabagi damak tha taruki course ama Delhi da chattaba yadre adubu nahaki imung manungi khallaga natraga homesick oibana natraga nahaki nungsinajariba nupi natraga nupa aduga lapnagani khanbagi natraga marup mapangsing aduga numit khudingi langba koiba chatpa chaba thakpa tauminariba mayamdugi khalluraga chatre isai du tamludre masoi sidani nahakna quadrant 2 haibadi saisakpa afawa mo oiningliba nahaki punsigi pandamadu nathairaga quadrant 4 haibadi ngahaki nuaiba pleasure adu da stuck tawre haibane amukta ganna nisingsi quadrant 2 asidi nahaki pandam adune nahakna mai pakadoriba sinpham nangbu awangba thakta pugutkadoriba masina khwaidagi priority ni aduga urgent oiba priority di nattaba thabaksingna nahaki important oiriba quadrant 2 asa procrastination haibadi horen tawrageda hera ngasi khak tawdababu asumna yaitok tuna lakpaduna chahi ama amadagi ani dagi ahum tara dagi tara manga hanu khiba khangoroi dawribane nahaki quadrant 2 da haikriba nahakna ayamba neglect tawriba nangi punsigi pandam maduda mating pangadaba madubu support tawriba thabaksing adu masak khangdokse amadi nahakna tawningliba oiningliba du macha khaina ningthina ithokse amadi madu thabak to onthongnaba honase aduga nahaki matamsa kamdongna kadaida kayam sizinaribage time management matrix haibadi matakta pankriba quadrant 4 asa kamdongna akhoi punsida apply tawgadage quadrant amamamda matam kayam thadaribage haibadu ningthina khanggadabane asomna nahaki khwaidagi maruoiba nahaki punsi semgadoriba mai paklaba misak ama ohengadoriba quadrant 2 asida matam kaya yamna sizinaribagi haibudu khangse habit 3 asigi loiselakpada samlamna amuk hairabada nahangna habit anisubada khangkraba nahaki punsigi pandam adu phangnabagidama nahangna tawgadaba thabaksing adubu ahan akon khangna organize tawsi haibane haibadi nahaki program adu irakpada mathang manau kaiba yaroi haibane marisubada think win win modern age asida punsigi lanpham kaya thengnaduna mai paknaba honariba miyoisingi wakalonda makhagi makhal tarukki wakalon asi leiba thengnagani makoidudi lose win lose win amasung win or no deal hariba makal taruksine lose haibadi party animak natraga miyoi animak mangjaba ngakta oiba khudam oina aiga luna tinaba marup ama leire haina khanse aina su kanaba yaba thabak amata hawdoktuna tawminadaba karigumba kharadi tawningba adubu thabaktu pangthongnabadi honarudaba aduga mahangna sida koirusi sida chalusi yu thaklusi party chalusi hairakpada no haiba ngamdaba mahangna nungai khiroi khanbada adum yauruba chaminaruba aduga mahangna su kanaba yaba punsida mai paknaba karigumba makhal amata hawdoraktaba pangauda ngominaraga leiba animakta amata kanaba leitaba masibu lose haina khangne animak mangminabadune aduga lose win haibasina migi kananaba thabak ama chatbadadi nang adum yauruba migi matengsu adum pangthokluba thamoisu yamna chaurugum taw migi da hotnabada aigi haibama karimata hek khaludaba masibune masisu afabanate ai isha muti chumna lepa ngamdringai tuge tawriba mi adubu mateng pangbiba hugatpiruba haibasi mapung pharoi tawningliba thabaktu pungningna penbo oiroi mathangda win lose haibasine hausagi matamda masimadi mi ayamana khanba wakalon adune ai khaktang pharaga loire khanba thabak tawminariba collection adugi hona jamal nongmata thagatpa hairudaba phajaba wahi hairudaba naka promotion chamanaba mi ama mahakna hana promotion ama phangkhre haiduna seran turan oida padaba haijenduna mi adubu insult tawba lana pauthokbiba ijat manganaba honaba masasu hekta loina hairabra haibasu nataba football sanabada hairagana mi 13 sanaba ball du mathantana adum jelaga leiba pass pibagi wakalo leitaba asuguma miusing asibune teamwork haibasigi wakalo leitaba makoisha mai pakwasu wagane
win haibasina ayak mai pakpa success oina bo honaba atopadu mai thiba natraga mai pakpa mangonda karimata darkar oidaba wakalon si leibasibune hairiba mentality asidi contest natraga competition haibadu leiraroi masina maram oiraga nomagi mahaki thabak thorom sing adu yasinna baromdu oina chatpa haibadi hera ngasigidi sine yahalageda si khak tawraga loireda kanana kari hairak toino asigumasi tawgolle masina mahaki pandam madu phangbada thindhali natraga sungphang phanggidabasu yai win win or no deal makoi sa win win situation sida ayamba chatkani tawbatabu thabak tu gi solution leirektaba matamda animakta thoidokna mangjaba leite haina thabak tu loisin khidaba tokthokpa sibune author na somna hai masigi wakalon sa thabak tominaba horakpada ngari ba business partner sing natraga enterprise sing na kanba wakalon sing ne aduga aroibada win win haibasina animak mai pakminabane aisu chawkhatnaba honaba aduga tinariba loinariba natraga thabak tominariba sing pulap chawkhatnaba honaminabadune teamwork punna chaminaba haibasida ayhaksu hena mai paklibani haina khanba ngambadune aiga loinena chaminariba mahakse kamdongna chingkhatkadage haina khanba ngambaduni khudamoina company adu da manager oiriba mahakna makhada thabak suminariba sing adu da krak krak yengsinbagi mahut mateng pangsinduna khangdabadu tanaminaduna makoibu hena awangba thakta pukhatpinaba honaba staff sing adu hena productive lehelabadi company adu chawkhatkani mai pakane company adu na mai paklakpada manager adu so mai paklabane haibadi staff amasung manager anima kanare masibuni win win hairibase amaga krak yengsinaduna leirabadi chawkhatpa haibadu leiraroi hojiki matamda masigi philosophy asibu follow toba mioidu hena mai pakpa lambiromda changsin wakalona sa leiba migi masing khut thektuna pabi ai manga suba habit seek first to understand then to be understood kanaguma amabu gyan tanaba wari sabiba advice piba natraga mahakna thengnariba problem adugi solution pidringai miduna kari khalibage kari thengnaribage mahakna pamlibasi karino mahaki midiengda karamna yengbage haibana chingba misaktugi maramda ningthina hana khangnaba honagadabane khudam ama yengsi nahakna mitki doctor amagi manakta chatle nahakna mit nuaitriba udribadugi maramda wari sare madu tabaga mahakna upliba spek adu lauthokutuna se yenguse si seasonal nangi mit nuaitribado adum pharadabani haina pire anabadu phagadra natraga hena problem oiroidra masimakne hojik aikoina thengnaribase kanagumana thengnariba problem du kamdongna hairiba khudong chadabadu mahakna thengnariba no haina khangnaba honabagi mahut aina thengnaribasiga chap manarabo iningduna aigi layeng duga chap manana yengbane masimakne handak social media da isema amana mahaki problem duga chap manana mi khudingmak thengnarabo iningduna nupi leiraba nupana atopa nupi amaga phanayamna mari leinaduna su mahaka mayum panminariba nupi aduda pop tagani atopa nupi du victim oihraga tokani haina thamkiba wafamdu nupi leiraba nupana atopa nupi amaga mari leinaba haibasina tapna naksinakiduna adum lawkiba nupi ani lonkhiba natraga ani suba nupi aduga punna mangminnakiba salan sanaba problem mayamama aikoina thengnaribane yuman minariba nupa nupina achetpa mari sagatke harabadi atopa nupi natraga nupaga mari sunglei leinaruidabane asigumba thabaksida pungning thogotpam sungthok thokte maramasina mipum khudingmak mana thengnariba khudong chadabase amata manade aina nganglibadu namdana tahanaba honabada energy mangadabagi mahut mana nganglibado munna tanaba honase aina nganglibasi nang yagadabani harabadi wakai adum yaure aina khallibasiga chap manana nahaksu khallu haibadudi yagadabanate mi ayamba se tasinnabagi heinabi amalai tasengna taribra haibasi hangningai oi mahaki mafamsi ai oiramlabadi haiduna khanbasisu yamna kanagani adubu aikoi ayamana anabadu ningthina hana diagnose tawdringai hidaki prescription hana pibasi phatte habit manga subana haribase ningthina hana understand tawnabagi hainabi thamsi tuna react tawroisi habane understand tawnabagidamak yamna munna taba haigadabane taba ngambagi shakti se yamna wangna leigadabane most people listen to reply no to understand mi ayambana gyan tanaba loksit bangamnaba nganglibasina kari hainingliba no haibadu understand tawnaba tabagi mahut somnagi paukhum ama pihaunaba thuna khumnabagi oina tagane masidagi bhab tanadabadagi achumba ni khanaba adumak yauribane understand tawba haibasida ngangliba masung tariba ni se yamna hakchinna mari leine pau phaunaba ngamgadabani pau phaudongnaba haibasida communication expert chingna asumna hai wahina chada tara haibadi nahakna wari shabada sizinariba wahi wata sing khonjel na chada kunthra haibadi kayam hauna natraga tapna amadi khonjel ladu nungsiba taningba pokalliba natraga taningdaba khonjel haibana chingba aduga aroibada chada humpu asina body language haibadi nahakna hainingliba waduna emotional oiba wa aduga maithongdana noklaga wari saraba adu oirabadi lausingadoriba midu chamamnaragane natraga nahaki hakchangi leng otpa ek tawriba mawongdu kaktana nahakna haininglibasi sini haibase ayengbaduna khangba ngamba asigumbasibuni body language haribase maramasina nahakna wama haina bohonabada taribaduna gyan tana bohonabada ahumakse loina maruoi
aduga hena maru oiribadi nahaki body language adune Greek ki philosophy ama lei madudi ethos pathos amasung logos masigi sequence asi kaidana follow torabadi ahan bada gyan tana lokshin mangamba aduga khwaidagi hena phaba presentation ama soidana piba ngamgane ethos haibadi ahan bada nahak se kadai phawba kari toba ngambagi haibaduda amadi nahaki khangba haiba singmaduda mayamna thamliba thajabagi chang adu define tobane kudam oina nangna cake ki dukan ama hangle haina khanse nangi dukan adu Imphal Municipal Council na license pire chang naina income tax return filing amasung satare accountant amana audit tawduna balance sheet chahi khudingi sari pairi MSME gi udem registration su tawre state amadi India government masak khangle masigi mathakta fasaina certified tawre aigi cake asi sabada adomda kininga yamata leitre asumna ahanbada demonstration tawrabadi nangi cake ki dukan adu da mayamna thamliba thajabadu hengalle pot lining badu phaholle pangna sanaba ngahaki tawba business amadi natre haibadu mayamda ahanbada khangalle mathangda pathos haibadi empathic side feeling haibadi tariba sing aduda nahaki wafam sing aduna makoida thuk lauba emotional loiba wakalon ama phawon ngamba makoina nahak se mahak masamak ni haina khalanba jingsilan ngamgadabane mahaki mafamda ai oiramlabadi haiba wakalon adubune kudam ama mung yengsi masagi cake ki dukan adu nahakna mayamda promote toba matamda iramda masida phangba pothok sing sijinaduna sajaba cake ni iramda masigi nauna thorok leba entrepreneur singbu pukning thogat piu amadi lamdam sigi pothok sing sijinaduna iramda masigi economic development purangna bohonabada adomsu sauna saruk ya biu asumna nahaki customer singda karigumba emotional amadi sympathy ama phawlibaduni mapam sida pallibase masina su nahaki cake adu mayamna leining bagi chang amuke hena wangkhalangane aduga logo saibadi nahakna thambiba wafam sing adugi logic reasoning part adu haibadi praman yauna mayamda macha khaina nangi product adu sinabada khwaidagi hena pharabani haibadu mayamda khanganaba honabadune haibadi nahaki cake adu da yawguduriba nutrients gi chang fat ki saruk chada nipan sodium gi saruk chada ama calcium gi chang chada ama carbohydrate gi chang na chada 13 asina chingba nutrients sing asina adongi hakchang phabada hena mateng pangani chabada kanaba hakchang da soktaba chinjak ama ni haiduna fact amadi figure putoktana khangalabadi masina customer sing adu da thajaba amadi pot adu da chingsinbagi attractive oiba hengane ethos pathos ani se kan thoklaga direct logos ta lakpa yaroi masi effective oigande handak manipur da thoklibe irang ase lok sabha mi khal loibaga BJP government khwaidagi ahanba priority oina khanagadabasi manipur gi irang sine irang si loisina bo honagane asumna emotional ohenduna pathos gi principle sida bot khom na bo hone adubu logic ti yawdaba haibadi chai ama helabasi makoina government paiduna manipur gi irang asi loisin ba natraga loisin daba makoi gi makut ta leram libane government asi gi luchingba Narendra Modi na wa machet ama manipur gi maram da phongdokidrabane masi praman ga loina na makoina loisillaroi haina loisin kidrabani haibase khangkhrabane masi buni logic ti yawdana pathos khaktuna mahaki presentation ado mai pakna bo honakibedo adubu masi mai thiki MP election mai pakide maramasina ethos amadi pathos khak apply tawraga logos haibadi logic yawdrabadi thabak tu mai thigane taruk sube habit synergize haibadi collaboration dune punna chaminabadune mipum khuding makna khallibo wakal se amata manade mai paklaba musing makhoi punsi lambi loina khene mana approach tobagi mong loina khena gane maramasina hanana mai pakraba musing tongan ba makoi gi oiba kamdongna struggle torokpage nainaba tangai fade tongan ba musing dagi tongan ba anoba idea anoba wakalon sing khangnaba honagadabane synergistically haibadi open minded oiba nangi wakalon adubane anoba khangningba creative oiba wakalon sing igona thomat khiduna ai mangaire haibagi napal ga loina na haire khangge haiba wakalon du nataba ahienba gya loksing tansinabagi matam khudingmakta thorang tawraga leiba adubune taruk suba habit asi lainabagidamak habit number 3 amasung habit 5 subada amuk chatpa mathou tai synergistically haibasida win-win situation da thabak tawminaba darkar oiragi amadi understand tawbibuduni mafam sida pallibase aroiba amasung tare suba habit sharpen the soul habit khudingmakse follow to ba haibase ahangna pairiba horai asina u ama kakpaga chap manai haibadi nahaki horai adu u adu kaknabagidamak ahanbada maya adu thonba mathou tai mathakta pankriba habit taruga sa oi thongnabagidamak habit taret suba sa yamna maruoi khudingmak sa mai pakna pangthokpa ngamnabagidamak makhagi hiram mari sa matam khudingmakta khumang chaosinna leinaba honagadabane magoi sing adudi ahanbada the physical dimension haibadi hakchang phana thamnabagidamak matam chana tumba tai afaba chinjak chaba tai hakchang sajel matam chana regularly tawgadabane ani subada the spiritual dimension haibadi aikhoigi mind asi spiritually mapangal kanna thamgadabane meditation tawba lining ba isai taba cinema drama yengba naki wakal adubu ingthana thamba ngamlibu sing adubu chang naina pangthogadabane ahum subada the mental dimension aikhoigi mind asa mapangal kanna thamnabugidamak anoba kaya explore tawba adventure maruina lairik pabasi aduki matikane TV Netflix social media paiduna leibagi mahu journal iba lairik pabasina naki wakalon mind adu develop tawbada mateng aduki matik pangane Mari subada the social emotional dimension
masina amuk haribasina maru mapang tinnaba imung manung family ga loinana nungaiba mapam amada noma phado koithu unaba honaba relationship adu hena mapangal chenaba honaba mayamsina nahaki emotional aduda support togane hairiba hiram mari sha maintain tawraga leibasina nahaki social life adu mapangal kanna leigane adu erabadi nahaki habit ching adu follow tawbada achouba mateng oigadoribane imung manunga ngaihak leitana saungnaraga leiraba leikaiga yanadraba adu erabadi nahaki pandamadu phangnaba hotnabagi lambi da khurau thangadoribane asomna khudingmaksa mapangal kanna thamduna nahaki so horai adu maya thauna thamlasi haibane ngasigi damakdadi punsi maikena mayamdagi nungsiba madi mangon minoksiga loinana bidai laujare अथुबदा अनौब वीडियो मगा मु अखोई पुन्ना थेंगनमिनरसे पुनमकपु अमुक हन्ना थागतचरी।